November gi tarik taraga mari English singani supna kulga humdoi yai faraba numit asi Bharat ki ihan hanbar Prime Minister oibikiba Pandit Jawaharlal Nehru gi mapok numit ni Nungairaba numit asi Bharat sin bathungna angangi numit haidana palan taunari Pandit Jawaharlal Nehru na tungi yumbi oira kadawriba nauzariba angang singbu asuki matik luna chana tawbiki luna chana tawiba maramna angang singna so asuki matik nungshina chacha haiba mingthon pibiduna chacha Nehru haina mingauzaki ngasi nungairaba Pandit Jawaharlal Nehru gi mapok numina lakpasida naujariba nungshiraba angang singna pangthokpa nungairaba makhal mathel gi tharam kya khodol tamjari Mami TV na angang gi tharam sandokjariba si nunggi oiba pandamdi haugallagliba angang singda ipai puna thambiram liba art and culture sibo hena mami tanaba masak khanghanna bagidamak akhanana sandokjaba angang gi thoramni adomadongi angang sing sarugya haningba leragadi pizariba number 92335 77337 da contact tawbiyo